ꯑꯩꯈꯣꯏ ꯅꯤꯄꯥꯁꯦ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯅ ꯍꯔꯥꯎꯔꯤꯅꯤꯀꯣ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯈꯥꯒꯨꯝꯗ ꯂꯩꯕ꯭ꯔꯣ? ꯑꯁꯤꯒꯤ ꯕꯦꯛꯁꯤꯅ ꯀꯦꯕꯒꯤ ꯄꯣꯠ ꯍꯥꯞꯄꯒꯤ ꯀꯣꯁꯃꯦꯇꯤꯛꯁꯉꯩ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯅ ꯈꯤꯇꯪ ꯌꯨꯅꯤꯛ ꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯂꯧꯔꯛꯄꯅꯤꯅ ꯉꯁꯤꯒꯤ ꯁꯣꯞꯄꯤꯡꯁꯤꯅ ꯂꯣꯏꯅꯅꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯆꯥꯕꯒꯤꯁꯨ ꯐꯤꯁꯨ ꯑꯦꯟ ꯌꯨꯝ ꯀꯦꯕꯒꯤꯁꯨ ꯑꯗꯒꯤ ꯃꯁꯤꯅ ꯑꯩꯅ ꯀꯥꯂꯤ ꯄꯨꯖꯥꯗ ꯇꯧꯒꯦ ꯍꯥꯏꯅ ꯁꯦꯝꯒꯦ ꯍꯥꯏꯅ ꯄꯨꯔꯛꯄꯅꯤ ꯑꯗꯣ ꯉꯝꯗ꯭ꯔꯒꯅ ꯍꯌꯦꯡ ꯃꯧ ꯆꯪꯉꯛꯄꯗ ꯑꯣꯏꯅ ꯁꯦꯝꯃꯅꯤ ꯔꯪꯒꯣꯂꯤꯁꯦ ꯑꯁꯤꯅ ꯃꯦꯀꯞꯀꯤ ꯄꯣꯠ ꯉꯥꯛꯇꯅꯤ ꯁꯤꯒꯗ 5,500ꯒ ꯆꯥꯝꯃꯅꯤꯁꯦ ꯁꯤꯒꯤ ꯕꯦꯒꯁꯤ ꯃꯅꯨꯡꯁꯤꯗ ꯁꯤ ꯉꯔꯥꯡ ꯂꯩꯔꯛꯄꯗ ꯌꯥꯎꯍꯧꯗꯕ ꯑꯗꯨ ꯈꯔꯗꯣ ꯉꯁꯤ ꯂꯩꯔꯛꯄꯅꯤ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯕꯣꯛ ꯊꯨꯡꯉꯔꯦ ꯀꯕꯣꯛ ꯑꯦꯟ ꯎꯔꯨꯝ ꯄꯦꯀꯦꯇꯤꯡ ꯀꯩ ꯀꯔꯥ ꯂꯣꯏꯅ ꯀꯕꯣꯛꯔꯣ? ꯍꯥꯞꯄꯥꯏ ꯆꯥꯎꯏꯅꯦ ꯄꯦꯀꯦꯠꯁꯦ ꯑꯦ ꯁꯤ ꯀꯕꯣꯛꯁꯤꯗꯤ ꯊꯣꯛꯑꯦ ꯑꯗꯨ ꯑꯗꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯊꯝꯃꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯎꯅꯔꯁꯤ ꯕꯥꯏ